Ming Thokchom Bejenti Leima I Uji Nupi Samazgi Vice President Wina Pampujari Lasi Equina Tauriba Ban Asi Taubangi Isa Ahum Pabagi Manunda Amadi Rescue Taurena Tole Aduga Aniduna Karigi Damata Detain Taudana Tamibano Makoi Jim Mapam Kadai the Lay Chiri Bra Hingi Bra Haibagi Aikoida Yam the Awaba Oiba Mama Ama Oibagi Aduna Maram Oirakanda Aikoisi Taubana Amadi Jesina Amadi Mayam Punjalaga Semba Luptuna Lasigi Manipur Hupagi Ban Lautopasida Aikoi Tangmai Bangi Oina Aikoina Madu Sogat Pagi Damakta Isa Sindu Putopiro Lairagana Moina Hariba Potudi Nina Putanga Potunate Haibadi Makogi Lidarama Paki Baduga Akogi Isa Aniga Onasi Haibadu Yam the Tayunaba Namoro Dabama Hajalaga Praza Akobi Wahanba Mama Mapa Amadi Praza Miam the Haras Piduna Puki Singchina Minungsi Yaudana Tambiriba Isa Singche Akoina Makoi Sibu Kari Upai Tauraga Mama Mapada Sinabangam Gadage Haiba Yamna Santi Oiba Kongjangda Ban Tauroposida Akoi Tangmai Bangi Oina Sawajabani Aduna Laibak Pubiriba Mapi Mapa Oibiriba Honorable CM Adugi Matakta Center the Laibiriba Hujiki Oina Manipur Sida in charge Oina Pubiriba Kulip Nachingba Power Leraba Body Mayam Sina Isa Anisibu Mama Mapa Amadi Praja Miamda Atuba Matam the Sinabu Haiba Wapamji Apilga Luinana Tamjari